Kidney nung Leirakpa Yabagi risk Wanghanba Maramsing. Hakchangi kayat khudingmak mahausagi oiba circadian rhythm natraga natural clock amagi tantha matung inna mathau pangthoi. Malemgi amam anganda yumpham oiba circadian rhythm natraga natural clock adugi matung inna kidney su mathau tawi. Miyoibana ayuk nungthilgi matamda mapan thokpagi chang wanglaga numidangi matamdana hanthabagi maramsu circadian rhythmna thokhanbani. Switzerland laiba University of Lausanne Natsuko Tokonami na haiki madudi ayuk nungthilgi matamda hakki ising yamna sungba maramna mapan thokpagi chang wangi. Numidangda hakki ising marang kaina sungde masi pumnamak kidney na mathau tawbagi mawong khenaba laibadagini. Hana khangnaramdaba wafam amana ayuk nungthil numitki mangal fanglingaida kidney na mathau tawbagi mawonga numidangda tawbaga khenai hairi. Kanagumba miyoi amana hidak langthak chaba matamda kayam kuina hidak adu hakchang manungda leiraga mathau pangthokpage haibadusu kidney na mathau fazana tawba natraga tawdabagi makha poli. Maram aduna kidney bu hakchangi yamna maru oiba kayat ama oina launabani. Wafam asimak Journal of the American Society of Nephrology gi online edition da fonglakhi. Amaromda University of California San Diego gi Professor Sram na haiki madudi cell membrane amasung nerve tissue da yauba fatty acid makhal amagi chang wangkhalakpa matamda inflammation tawraktuna kidney gi mathauda akaiba pirei. Maram aduna sphygmomyelin kauba fatty acid adugi chang hengathandaba ngamlabadi kidney gi mathau fazana tawhanba ngamgani hairi. Diabetes ki maru oiba khudam oiriba insulin deficiency amasung insulin resistance ka kidney da sphygmomyelin hengalakpaga naknaba mari leinei haina biomedicine journal gi online edition da Professor Sram amasung mahaki kanguna fonglakhi. Kidney da sokhalakpa yaba atai atopa maram singdi kidney da nung leiba diabetes, hypertension amasung atherosclerosis na chingbani. Hairiba maram mayam aduna kidney gi blood vessel da amang ata thokhalakpadagi kayat asi sokhalakpani. Amaromda chahi yam sillaklaba nupa khudingmak prostate chawthorai. Maduna maram oiraga kidney da infection tawrakpa yabagi risk hengallai. Miron mi nupi amadi diabetes na naraba miyoi singsu ising mari da infection tawrakpa yabagi risk wangi. Hidak langthak makhal kharagi side effect oina kidney da sokhalakpasu yaudaba natte. Khudam oina acetaminophen, aspirin amasung atai chaina khol phathanaba hidaksing loinana calcium amasung vitamin D supplement ka hena sizinabana kidney sokhalakpa yai. Kanagumba miyoi amana doctor yengba matamda karam-karamba hidak langthaksing hana sizinaduna lairibage haibadu doctor da mayek singna khanghangadabani. Maduna khudongthiba thoglakadabadagi ngakthokpa ngamgani. Makhal amatagi ana ayek yaudaba mawongda masa mawu fana lairiba miyoi singsu mangaire. Naraklaga yengani haina ngaiduna laibagi mahutta naraktanaba mangjaunana seksin thaurang lokhat hoba mathau tai. Ising marang kaina thakpa haibasina kidney gi fivam fana thambagi maru oiba pambaini. Chang naina ising thaktuna urinary system sengdokpaga loinana fat ke saruk nemna yauba jinjak chagadabani. Maru oina uhai wahai amasung mana masing marang kaina chaba mathau tai. Loina loinana ising marang kaina thakpagi tangai fadabasu lei. Ngasigi mirolda nung leibagi thawong yamna toina thengnare. Kidney da nung leibana ising mari funhanbadagi mapal thokpa yadaba lengba thinba amasung atai khudong chadaba kayamarum thokhallakpa yai. Gout natraga atai metabolic problem na maram oiraduna kidney da nung leirakpani.
ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯤ ꯃꯥꯡꯖꯧꯅꯅ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯊꯛꯄ ꯃꯊꯧ ꯇꯥꯏ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯊꯛꯇꯨꯅ ꯅꯣꯡꯃꯗ ꯍꯛꯀꯤ ꯏꯁꯤꯡ ꯂꯤꯇꯔ 2 ꯍꯦꯟꯅ ꯆꯠꯍꯟꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯅꯥ ꯃꯁꯤꯡ ꯇꯃꯛ ꯆꯥꯕ ꯚꯦꯖꯤꯇꯦꯔꯤꯌꯟꯁꯤꯡꯅ ꯅꯨꯡ ꯂꯩꯕꯒꯤ ꯆꯥꯡ ꯅꯦꯝꯅ ꯂꯩ꯫ ꯑꯗꯨꯕꯨ ꯀꯔꯤ ꯀꯔꯤ ꯆꯤꯟꯖꯥꯛ ꯆꯥꯕꯅ ꯀꯤꯗꯅꯤꯗ ꯅꯨꯡ ꯂꯩꯍꯜꯂꯛꯄꯒꯦ ꯍꯥꯏꯕꯗꯨꯗꯤ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯃꯤꯒꯤ ꯍꯛꯆꯥꯡꯒꯤ ꯁꯤꯁꯇꯦꯝꯗ ꯈꯦꯠꯅꯕ ꯂꯩꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯡ ꯂꯩꯔꯛꯄ ꯌꯥꯕꯒꯤ ꯔꯤꯛꯁꯁꯨ ꯈꯦꯠꯅꯩ꯫ ꯑꯗꯨꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯒꯥꯎꯠ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯅ ꯅꯨꯡ ꯂꯩꯔꯛꯄ ꯌꯥꯕꯒꯤ ꯔꯤꯛꯁ ꯋꯥꯡꯏ꯫ ꯀꯤꯗꯅꯤꯒꯤ ꯑꯅꯥꯕ ꯑꯣꯏꯍꯜꯂꯛꯄꯒꯤ ꯃꯇꯥꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯔꯝ ꯀꯌꯥꯃꯔꯨꯝ ꯂꯩ꯫ ꯃꯥꯌꯣ ꯀ꯭ꯂꯤꯅꯤꯛꯀꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯅꯨꯡ ꯂꯩꯔꯛꯄ ꯌꯥꯕꯒꯤ ꯔꯤꯛꯁ ꯃꯥꯌꯣꯛꯅꯕꯒ ꯂꯣꯏꯅꯅ ꯀꯤꯗꯅꯤꯒꯤ ꯂꯩꯅꯥ ꯀꯌꯥꯃꯔꯨꯝ ꯅꯥꯔꯛꯄ ꯌꯥꯏ꯫ ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯃꯍꯤꯡ ꯁꯦꯝꯗꯣꯛꯇꯨꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯕꯗꯤ ꯃꯥꯡꯖꯧꯅꯅ ꯉꯥꯛꯊꯣꯛꯍꯧꯕ ꯉꯝꯃꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯐꯝꯖꯤꯟꯗꯨꯅ ꯂꯩꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ, ꯃꯔꯨꯑꯣꯏꯅ ꯄꯦꯟꯀꯤꯂꯔ, ꯀꯥ ꯍꯦꯟꯅ ꯆꯥꯕ ꯑꯃꯁꯨꯡ ꯐꯦꯠ ꯌꯥꯎꯕ ꯆꯤꯟꯖꯥꯛ ꯌꯥꯝꯅ ꯆꯥꯕ ꯃꯤꯑꯣꯏꯁꯤꯡꯗꯅ ꯀꯤꯗꯅꯤꯗ ꯅꯨꯡ ꯂꯩꯔꯛꯄ ꯌꯥꯕꯒꯤ ꯔꯤꯛꯁ ꯋꯥꯡꯅ ꯂꯩ ꯍꯥꯏꯔꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯣꯏꯗꯨꯅꯁꯨ ꯅꯣꯡꯃꯒꯤ ꯉꯥꯏꯍꯥꯛ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕꯒ ꯂꯣꯏꯅꯅ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯊꯛꯂꯕꯗꯤ ꯔꯤꯛꯁ ꯑꯁꯤ ꯍꯟꯊꯍꯟꯕ ꯉꯝꯃꯤ꯫ ꯑꯇꯣꯞꯄ ꯑꯃꯅ ꯏꯟꯐꯦꯛꯁꯟ, ꯃꯩꯅ ꯄꯣꯛꯈꯤꯕ, ꯗꯥꯏꯔꯤꯌꯥ, ꯑꯣꯕ, ꯑꯣꯄꯔꯦꯁꯟ ꯇꯧꯈꯤꯕ ꯅꯠꯇ꯭ꯔꯒ ꯀꯤꯗꯅꯤꯗ ꯁꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯤꯗꯅꯤ ꯐꯦꯜ ꯑꯣꯏꯍꯜꯂꯛꯄ ꯌꯥꯏ꯫ ꯃꯇꯝ ꯁꯥꯡꯅ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯋꯥꯡꯂꯒ ꯂꯣꯏꯅꯅ ꯕ꯭ꯂꯗ ꯒ꯭ꯂꯨꯀꯣꯖ ꯋꯥꯡꯗꯨꯅ ꯂꯩꯔꯕꯁꯨ ꯀꯤꯗꯅꯤ ꯐꯦꯜ ꯑꯣꯏꯍꯜꯂꯛꯄ ꯌꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯄꯥꯝꯕꯩ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯗꯨꯅ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯑꯃꯗꯤ ꯕ꯭ꯂꯗ ꯁꯨꯒꯔ ꯍꯟꯊꯍꯟꯕ ꯃꯊꯧ ꯇꯥꯏ꯫